President Kharge amasung Rahul Gandhi na lusingduna MPCC gi mihusinga Delhi da mifam pangthokre Manipur gi Kuki Naga Meitei Panggal amasung Meitei gi Congress lusingba sing harau tayamna saruk yaminakre. May 2012 dagi Kuki Zopuru ki terrorist singna Manipur dagi separate administration logani haiduna Meitei da atamna na onsenduna satharakiba tamthiraba lan chahi ani suramdai haukiba April 5 da ihan hana Ministry of Home Affairs MISA na sinduna New Delhi da pangthokiba Meitei Amadi Kuki Zopuru ki NGO kharagi mihusingna lan horakpadagi ahanba oina punna faminaduna MISA na kauba mifamda saruk yaminakraba matungda anirak suboina Manipur da laiminaragliba furup singi manungda Kuki Naga Meitei Panggal amasung Meitei gi Manipur gi Congress lusingba sing Delhi da pangthokpa party asigi mifamda harau na saruk yaminakre chahi ani henjilaklaba lana sigi manungda anauba puwari gi lamai ama oiragadaba mifam asi ngarang nungthil pung 3 tarakpadagi hauraduna New Delhi da leiba Indira Babanda pangthokibani mifam asida saruk yakiba Manipur Pradesh Congress Committee gi maru oiba lusingba ma oibada natana party asigi legislature party ke deputy leaders oiriba Sungnu Assembly constituency gi MLA K Ranjit ngarang gi mifam asigi matangda pause sina telephone da hanglubada mahangna hai mifam asi nungthil pung 3 tarakpadagi hauraga nungthil pung 5 minute nimpu tarakpa fawa pangthokibani mifam asida All India Congress Committee AICC gi President Malik Arjun Kharge amasung Lok Sabha gi opposition leader oiriba Rahul Gandhi AICC gi General Secretary Organization KC Benugopal Sarugyaki aduga mifam asida sarugyaki ba Manipur Pradesh Congress Committee MPCC gi lusingba singna hanagi Chief Minister amasung Congress Legislature Party gi leader Okram Ibobi Party gi Inner Manipur Parliamentary Constituency gi MP Dr. Angomcha Pimol Akoijam Outer Manipur Parliamentary Constituency gi MP Alfred Kangam Athar MPCC gi Hana President Oiramba Singda Nambol Assembly Constituency dagi Karaktuna Minister Oirangkiba Namairakpam Loken TN Hauke Moirangthem Okendra Gaikhaingam Hauzik MPCC gi President Oiriba Kemega Sandra Working President Oiriba T Manga Baipai Wabagai AC gi ex-MLA MD Fajur Rahim amasung mahang masamaksu saruk yaki hairi CLP gi Deputy Leader na makatana fogdokibada ngarang pangthokba mifamda saruk yakiba singi manungda AICC gi Manipur gi in charge oiriba General Secretary S Girisu yauki mifam asida saruk yanabagi damak MPCC gi President oiramba lusingba sing amasung MP anidi ngarang phawbada mifam asigi damak Delhi da loina thungkrabani adubu CLP leader O Ibobiga aihakadi ngarang ayu anganbadagi Indigo flight ta Imphal dagi pairakhibani hairi mifam asida saruk yakiba MPCC gi lusingba Kuki Naga Meitei Panggal amasung Meitei gi Congress lusingba singna party gi National President Malik Arjun Kharge Lok Sabha gi opposition leader Rahul Gandhi General Secretary KC Benugopal amasung S Girida Manipur da sahi ani hena mayoknaraglaba kangluma selgi lana sigi matangda marik chumba wafam phongdoki wafam asigi matungda Manipur da lairamba miyangi lengak adu February 15 da resign tahon kraba matungda taranitoi suba Manipur Legislative Assembly bo suspended animation da thamlaga President rule chena halakpa amasung center gi lengak asina haudik fawbada Manipur da chatharakliba lengak lon gi matangda marik chumna paudamki paudam asigi manungda Manipur Congress lusingba singna President rule gi lengak laklaga kangrup masel gi lana sigi warasin puraklaga ni amasung relief camp sing da changda form dorokliba miyoi singbu masa masa gi mayumda hanjin haduna mahausa gum nuksisana na lamina na ba fanglaga ni haiba yauna Manipur miyangi saukhatharangi thabak sing paikhat kani haiba gi thajaba yamna chawna thamlubani adubu President rule gi lengak asiso mamang de lairamba resign tawon ki balengak aduga karisu khena balaitre hamu tari haiba wafam sing chu phongdo ki hairi Manipur gi furup pumna makki miyoi singna saruk yaba mifam asida NPCC gi lusingba singi maikeda gi thamkiba wafam sing Rahul Gandhi yauna AICC gi lusingba singna pukning changna taki wafam sing asi taraba matungda Manipur gi sahi ani henjilaklaba wathok asigi warosin purangnaba Congress ki maikeda gi angamba pangbai puthoktuna honagani amasung Lok Sabha da opposition lusingba ma oina Congress ki maikeda gi Union lengang na thabak oina paikhat kadaba sing taktuna tawhanaba akanba pressure pigani haibagi thajaba piki hairi haudik Manipur da salairiba President rule asina miyangi aningba pambagi ona tainabada while thauda chatharaklabaso hakchina lobaga loinana Manipur gi wathok asi Union lengang na loisinge hairabadi sahi ani yauna sangthalam loi
Thawong asima union lengang na aron ba agenda amagi makada Manipur gi miyambu miraibani haina lawi haiba wafam to MPCC gi lusing basing gi maikede gi fogdolang ki haidi wafam asi taraba matungda Rahul Gandhi na haukiba pumnamag amana amabu ngakpiba amasong kauthongna duna haulikti ingtapa amasong mahausagi phibam hanjil halaba Manipur ama miyangi damag yengduna ohandaba yadre haibagi aset pa wafam fogdolang ki haidi Sahi taret nipan lom asida water resources loisang asi asiba madi apumba department gumna ure haina ojoy na phongdokre hauki ba sahi taret nipan lom da Manipur gi water resources loisang asi asiba madi apumba department ama gumna ure haina veteran politician Okram Joyna Maral sikiba loinana madugi mahaina ngasi aikoina fangliba asine haina ngarang kawa huidom lekai da leiba mahaki yumda paumi kharaga unabada phongdokre ojoyna makata na hai isumna yumthomba turel kairage isau thoktuna yumthomba Ikang thoklaga ising thakpa phangdaba amadi turel lekrak chaliba karigino haina suhangki Janaram gi makhada smart city gi flood control gi damak laukiba luba crore chamri ga hompu sel gi matangda miyamna su khangde aikoina su khangde chahi amagi manungda monsoon season asi ani ahumlak lai April tha loirakpa amasung May tha haurakpada nong churakliba se pre-monsoon faubada phibam asukthina soklaba asinadi June July tha da lakadaba monsoon dadi kari phibam oirakadage haina so khalubada akiba fawi nongju tha da toina ising isak thoklaba duga ningtham tha da na paturel ching lekrak chalabadi mhausagi khal kham thengna kairaklagani haiki mahana makhata na hai Ising isau thorakpadagi maruoiba maram singi manungda umangwamang kokthokpa turel khonung thengalakpa turel torban tengbagi thabang ningtina paikhataba kaya yauri turel thengalakpa khudingi khusenggi ising isau gi awaba miyamna mayoknaribani haiki Manipur gi tampakta sahi khudingi ayamba matamda ising thumki hadak tholiba ising isau asina loigadaba nate pre-monsoon loikraba matungda so nongdu thada amuk hana ising chawrakhigani Phibam asi lenga ki water management system fail oibadagini haina search tauki Masil manau ahum pukri da tabadagi Leikhidre ngarang ayu pung 10 makai helakpada Kaksing PS ki manung chaliba manta kulda pongmina banupi yauna masil manau ahum pukri da tabadagi kanmangamdana Leikhidre hairi Leikhidre ba masil manau sing asi khulasidagi es khomnai thangi machanupa semlen thang kom chahi 8 mahaki machanupi Jenia kom chahi 5 amasong Makoy anigi apokpa khumnai thanga pokminaba manangnupa khumnai len kom gi machanupa mosimchan kom chahi 5 ni hairi angang ahuma Kaksing gi Jiban hospital da laikananaba pukhalaki adubu kanbangamdana Leikhidabane hairi Kangpokpi dagi brown sugar kilo 3 lom fare ngarang security force na Kangpokpi PS gi manung chanba NS supering gi daily village manakta Karama khamduna check tobada sapon ke phumdra manga amasong yomlakpa polythene gi arumba yauna puna kilogram ani ga chumna marfunipan lumba brown sugar fare hairi drug singa sika konana faraba singna Senapati district gi thingba khulendagi ngayu beke amasong dani Abraham ni haina police ki serol amana phongduragli